Okay, hello guys. ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯒꯤ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯑꯣꯏꯅ ꯃꯌꯥꯝꯒꯁꯨ ꯏꯟꯇꯔꯦꯛ ꯇꯧꯕ ꯌꯥꯒꯗꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯁꯤꯡꯗꯨꯗ ꯗꯤꯁꯀꯁꯟ ꯇꯧꯕꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯃꯈꯛ ꯍꯧꯗꯣꯛꯆꯒꯦꯅ ꯇꯧꯖꯕꯅꯤ. ꯉꯁꯤꯒꯤꯁꯤꯅ ꯑꯍꯥꯟꯕꯅꯤ. ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯄꯥꯝꯖꯕ ꯇꯣꯄꯤꯛꯁꯤꯡ ꯈꯟꯕꯤꯔꯛꯎ. ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯌꯨ. ꯑꯗꯨꯃꯛ ꯅꯩꯅꯃꯤꯟꯅꯁꯤ. ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯒ ꯁꯣꯝꯒꯤ ꯑꯣꯏꯅꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯊꯝꯖꯒꯗꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯝꯃꯒ ꯑꯗꯨꯃꯛ ꯄꯨꯟꯅ ꯅꯩꯅꯃꯤꯟꯅꯁꯤ. ꯃꯤ ꯑꯃꯗꯤ ꯆꯪꯉꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ. ꯉꯥꯏꯕꯤꯅꯈꯤꯁꯤ ꯃꯤꯀꯨꯞ ꯈꯔ ꯀꯅꯥ ꯆꯪꯂꯛꯄꯅꯣ ꯍꯥꯏꯕꯗꯨ. ꯑꯗꯨꯃꯛ ꯆꯪꯕꯤꯔꯛꯏꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯅ ꯄꯥꯝꯕꯤꯕ ꯇꯣꯄꯤꯛ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ, ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯣꯛꯂꯤꯕ ꯏꯚꯦꯟꯠꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯇꯧꯖꯒꯗꯧꯔꯤꯕꯁꯤ. ꯍꯧꯖꯤꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯦꯟ ꯇꯣꯄꯤꯛ ꯑꯣꯏꯕꯅꯤꯅ. ꯑꯣꯀꯦ, ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯄꯤꯛ ꯁꯨꯝ ꯈꯟꯕꯤꯔꯛꯄ ꯌꯥꯔꯒꯅꯤ. ꯚ꯭ꯌꯨꯋꯔꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏ ꯕ꯭ꯔꯗꯔ ꯍꯥꯏ. ꯍꯧꯖꯤꯛꯀꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯈꯥ ꯆꯠꯊꯅꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ, ꯁꯤꯁꯇꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯄꯤꯛ ꯈꯟꯕꯤꯅꯤꯡꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯈꯟꯕꯤꯔꯛꯎ. ꯍꯧꯖꯤꯛ ꯑꯍꯥꯟꯕꯒꯤ ꯚꯦꯅꯦꯖꯨꯂꯥ ꯑꯃꯁꯨꯡ ꯀꯩꯅꯣꯒꯤ ꯑꯁꯤ ꯍꯥꯟꯅ ꯑꯃꯇ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ. ꯅꯝꯕꯔ 1 ꯇꯣꯄꯤꯛꯁꯦ ꯉꯁꯤꯒꯤ ꯑꯣꯏꯅ USA ꯚꯔꯁꯦꯁ ꯚꯦꯅꯦꯖꯨꯂꯥ. ꯁꯤꯒꯤꯁꯦ ꯍꯥꯟꯅ ꯌꯦꯡꯁꯤ, ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ. ꯍꯧꯖꯤꯛꯀꯤꯁꯦ ꯑꯩꯈꯣꯏꯒꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕꯁꯦ ꯁꯝꯂꯞꯄ ꯍꯥꯟꯅ ꯁꯃꯔꯤ ꯑꯣꯏꯅ ꯊꯝꯖꯒꯦ. ꯃꯗꯨꯗꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯍꯧꯖꯤꯛ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ USꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀ ꯌꯥꯝꯅ ꯌꯥꯅꯗꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ. ꯃꯃꯥꯡꯗ ꯃꯍꯥꯛꯅ 2018ꯗ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯗꯨꯅ USꯒꯤ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯚꯦꯅꯦꯖꯨꯂꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ. ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯈꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕ ꯇꯥꯔꯒꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨ ꯂꯩꯈꯤꯕꯅꯤ. ꯃꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯁꯤꯅ ꯑꯅꯤꯁꯨꯕ ꯇꯥꯝ ꯑꯣꯏꯅ ꯄꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯑꯣꯏꯕ ꯍꯣꯠꯅꯕ ꯃꯑꯣꯡ ꯑꯃꯈꯛꯅꯤ. ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯟ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯁꯥꯎꯠ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ, ꯃꯔꯨꯑꯣꯏꯅ ꯚꯦꯅꯦꯖꯨꯂꯥ, ꯀꯂꯝꯕꯤꯌꯥꯅꯆꯤꯡꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃ ꯂꯩ. ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯄꯣꯄꯤꯅꯆꯤꯡꯕ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯊꯥꯕꯗ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯁꯨꯡꯂꯕ ꯃꯇꯨꯡꯗ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯆꯥꯏꯊꯣꯛꯇꯨꯅ ꯌꯣꯟꯊꯣꯛꯄꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨꯃꯛ ꯇꯧꯏ. ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯗ꯭ꯔꯒꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯐꯪꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ. ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ US ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯀꯌꯥ ꯑꯃꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯗ ꯐꯦꯗꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯁꯤꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯑꯥꯡꯁꯨ ꯂꯩꯈ꯭ꯔꯦ. ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯦꯟ ꯑꯣꯏꯅ ꯕ꯭ꯂꯦꯝ ꯇꯧꯔꯤꯕꯁꯤ USAꯒꯤ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤ ꯚꯦꯅꯦꯖꯨꯂꯥꯗ ꯂꯩꯔꯤꯕ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯁ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯗ꯭ꯔꯒ ꯁꯨꯡꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯧꯒꯠꯄꯗꯒꯤ USꯇ ꯆꯩꯊꯦꯡ ꯐꯪꯂꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯁꯤꯗ ꯍꯧꯖꯤꯛꯃꯛ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡꯗ US ꯅꯦꯚꯤꯒꯤ ꯑꯣꯏꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤ. ꯍꯧꯖꯤꯛ ꯍꯟꯗꯣꯛꯄ ꯂꯩꯇ꯭ꯔꯦ. ꯑꯗꯨꯒ ꯚꯦꯅꯦꯖꯨꯂꯥ ꯅꯠꯇꯕ ꯊꯪꯅꯔꯤꯕ ꯄꯅꯥꯃꯥꯅꯆꯤꯡꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ US ꯂꯥꯟꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯔꯁꯥꯏꯖꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯥꯡꯊꯣꯛꯑꯒ ꯚꯦꯅꯦꯖꯨꯂꯥ ꯑꯁꯤꯕꯨ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ
ꯍꯧꯖꯤꯛꯁꯨ ꯆꯠꯊꯕ ꯂꯦꯞꯇ꯭ꯔꯤ ꯌꯥꯝꯅ ꯅꯧꯕ ꯈꯣꯡꯊꯥꯡ ꯈꯔ ꯏꯔꯥꯡ ꯑꯁꯤ ꯆꯥꯎꯈꯠꯂꯛꯄ ꯌꯥꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯀooperation ꯑꯣꯏꯕ ꯑꯆꯧꯕ ꯑꯦꯄ꯭ꯔꯨꯚꯜ ꯑꯃꯈꯛ ꯚꯦꯅꯦꯖꯨꯂꯥꯒꯤ ꯅꯦꯁꯅꯦꯜ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯈ꯭ꯔꯦ ꯃꯁꯤꯗ ꯇ꯭ꯔꯦꯗ ꯏꯀꯣꯅꯣꯃꯤꯛ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯇꯧꯕꯇꯕꯨ ꯃꯔꯨꯑꯣꯏꯅ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯑꯃ ꯌꯥꯎꯔꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯀꯣꯜ ꯋꯥꯔꯒꯤ ꯃꯇꯝꯗ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯑꯃꯦꯔꯤꯀꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯀꯟꯇ꯭ꯔꯤ ꯑꯃ USꯒꯤ ꯑꯣꯟ ꯕꯦꯛꯌꯥꯔꯗꯇ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯁꯤꯡꯅꯈꯤꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯔꯤꯁꯤꯡ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯔꯁꯤꯌꯥꯒ ꯍꯟꯗꯛ ꯅꯧꯅ ꯁꯥꯏꯟ ꯇꯧꯅꯔꯤꯕ ꯗꯤꯐꯦꯟꯁꯀꯤ ꯑꯣꯏꯕ ꯀooperation ꯑꯣꯏꯕ ꯗꯤꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁꯄꯣꯔꯠ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯎꯕ ꯐꯪꯒꯗꯧꯔꯤ USꯒꯤ ꯑꯣꯏꯅꯁꯨ ꯍꯟꯗꯣꯛꯄ ꯂꯩꯇꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯔꯁꯤꯌꯥ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ USꯅ ꯌꯨꯀ꯭ꯔꯦꯟꯗ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯇꯣꯃꯥꯍꯣꯛ ꯃꯤꯁꯥꯏꯜ ꯄꯤꯒꯅꯤ ꯍꯥꯏꯔꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯌꯥꯝ ꯁꯥꯎꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯝꯕꯤ ꯃꯄꯥꯟ ꯑꯣꯏꯕꯅ ꯒꯥꯔꯤ ꯃꯈꯣꯟ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅꯤ ꯑꯗꯨꯃꯛ ꯋꯥꯔꯧꯕꯤꯒꯅꯨ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ USꯅ ꯔꯁꯤꯌꯥꯒꯤ ꯑꯣꯏꯕ ꯏꯅꯔꯖꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯑꯁꯤ ꯇꯥꯔꯒꯦꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯞ ꯆꯥꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯗꯇꯥ ꯄꯤꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯥꯛꯂꯤ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛꯁꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗꯒꯤ ꯅꯥꯊꯩꯍꯟꯗꯨꯅ ꯑꯇꯣꯞꯄ ꯀꯟꯐ꯭ꯂꯤꯛ ꯑꯃꯗ ꯂꯩꯍꯟꯁꯤꯒꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯟꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯏꯔꯥꯡ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯨꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯣꯀꯦ ꯃꯊꯪꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯇꯧ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯊꯝꯕꯤꯌꯨ ꯕ꯭ꯔꯗꯔꯒꯤ ꯁꯤꯒꯤ ꯔꯤꯀ꯭ꯋꯦꯁꯁꯦ ꯃꯇꯧ ꯀꯃꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯃꯇꯥꯡꯁꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯆꯃꯝꯅꯕ ꯑꯃ ꯂꯩꯔꯦ ꯚꯤꯌꯨꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯁꯤꯡ ꯑꯁꯤ ꯅꯣꯠ ꯇꯧꯁꯤꯟꯖꯕꯒꯤ ꯃꯔꯝꯁꯤ ꯀꯩꯅꯣꯅꯤ ꯂꯥꯏꯚ ꯁꯦꯁꯟ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯇꯣꯄꯤꯛꯁꯤꯡ ꯑꯁꯤꯗꯁꯨ ꯑꯗꯨꯃꯛ ꯊꯤꯔꯕ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯅꯣꯔꯃꯦꯜ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯊꯥꯒꯠꯆꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯐꯣꯔꯁꯅꯤ ꯍꯥꯏꯔꯤꯕ USꯅ ꯕꯣꯛ ꯕꯦꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ PDF ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯂꯦ ꯇꯧꯕꯇꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯀꯟꯕ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕ ꯇꯥꯔꯒꯁꯨ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯆꯩꯅꯥꯅ ꯕꯦꯛ ꯇꯧꯕ ꯂꯩꯉꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯊꯨꯕ ꯉꯝꯗꯕꯗꯒꯤ USꯁꯤ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯐꯣꯔꯦꯟꯒꯤ ꯑꯣꯏꯕ ꯁꯄꯣꯔꯠ ꯌꯥꯎꯏ ꯍꯥꯏꯗꯨꯅꯁꯨ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯁꯣꯏꯗꯕ ꯂꯥꯟꯗꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯅꯠꯇꯦ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯇꯥꯕ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯐꯝ ꯑꯃ ꯊꯣꯛꯄ ꯍꯦꯛ ꯍꯧꯈꯤꯕꯗꯒꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗꯗꯨꯅ ꯃꯔꯤ ꯃꯔꯤ ꯁꯝꯃꯛꯇꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤꯒꯤ ꯑꯣꯏꯕ ꯏꯀꯣꯅꯣꯃꯤꯛꯀꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤ ꯂꯩꯍꯧꯗꯕꯗꯒꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯅꯪꯗꯨꯅ ꯂꯩꯔꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯂꯦ ꯃꯈꯣꯏꯅ ꯊꯥꯊꯔꯛꯂꯤꯕ ꯁꯦꯟꯐꯝ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤ ꯑꯗꯨꯕꯨ PDF ꯍꯥꯏꯔꯤꯕ ꯅꯦꯁꯅꯦꯜ ꯌꯨꯅꯤꯇꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡꯂꯨꯞ ꯑꯁꯤꯅ ꯍꯣꯠꯅꯖꯕ ꯇꯥꯔꯒꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯃꯁꯤꯗ ꯑꯃꯨꯛ ꯍꯧꯖꯤꯛꯁꯦ ꯑꯅꯧꯕ ꯑꯞꯗꯦꯠ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯍꯃꯗ ꯌꯨꯅꯨꯁꯀꯤ ꯂꯩꯉꯥꯛ ꯑꯁꯤꯒ USAꯒ ꯈꯨꯠꯁꯝꯅꯔꯕ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯅꯝꯊꯨꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯁꯦꯟꯐꯝ ꯑꯃꯒ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯅꯍꯟꯗꯨꯅ ꯂꯥꯟꯊꯦꯡꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨ ꯇꯞꯅ ꯇꯞꯅ ꯆꯠꯊꯔꯛꯄꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯃ ꯂꯩꯔꯤ ꯃꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄꯟꯕ ꯌꯥꯔꯕꯗ ꯃꯅꯤꯄꯨꯔꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯃꯤꯖꯣꯔꯥꯝꯒ ꯌꯨꯝꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯣꯄꯔꯦꯠ ꯇꯧꯕ ꯑꯔꯀꯥꯟ ꯑꯥꯔꯃꯤ ꯑꯗꯨꯒ ꯑꯔꯀꯥꯟ ꯑꯥꯔꯃꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯐꯥꯎꯕ ꯎꯅꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯔꯣꯍꯤꯡꯌꯥ ꯀꯥꯡꯕꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯣꯍꯤꯡꯌꯥ ꯁꯥꯜꯕꯦꯁꯟ ꯑꯥꯔꯃꯤ ꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯄꯨꯂꯞ ꯄꯨꯟꯁꯤꯟꯅꯍꯟꯗꯨꯅ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥ ꯑꯁꯤ ꯂꯧꯊꯣꯛꯍꯟꯅꯕꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯂꯦꯁꯟ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯑꯁꯤ ꯐꯥꯎꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ
ꯃꯣꯔꯦꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤꯅ ꯀꯪꯐꯥꯟꯒꯤ ꯑꯣꯏꯕ ꯂꯝꯕꯤ ꯑꯁꯤ ꯒꯦꯠꯋꯦ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯖꯔꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯩꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯄꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛꯄꯨ ꯑꯣꯏꯒꯦꯔꯥ ꯑꯅꯤꯃꯛ ꯑꯁꯤ ꯌꯥꯅꯕꯒꯤꯗꯃꯛꯇ ꯆꯠꯄ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ PDF ꯐꯣꯔꯁ ꯅꯠꯇ꯭ꯔꯒꯅ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯣꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯥꯏꯊꯤꯕ ꯄꯤꯔꯛꯇꯨꯅ ꯃꯈꯣꯏꯅ ꯑꯃꯨꯛ ꯏꯟꯊꯣꯔꯛꯄꯒꯤ ꯑꯣꯏꯅ PDF ꯐꯣꯔꯁꯁꯤꯡꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡ ꯑꯗꯨ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯅ ꯂꯧꯁꯤꯟꯕꯒꯤ ꯑꯣꯏꯕ ꯐꯦꯁ ꯑꯃꯗ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯈꯔ ꯇꯞꯊꯗꯨꯅ ꯑꯅꯧꯕ ꯂꯥꯟꯖꯥꯎ ꯑꯃꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯑꯣꯏꯔꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤꯁꯨ ꯋꯥꯐꯝ ꯑꯃ ꯂꯩꯕꯅꯤꯅ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯩꯔꯤ ꯃꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯕ ꯁꯝꯂꯞꯄ ꯑꯞꯗꯦꯠ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯣꯀꯦ ꯃꯈꯥ ꯇꯥꯕ ꯑꯇꯣꯞꯄ ꯇꯣꯄꯤꯛꯁꯤꯡ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯐꯦꯁ ꯀꯦꯝ ꯇꯧꯗꯅ ꯑꯗꯨꯃꯛ ꯇꯧꯕꯗꯤ ꯌꯥꯕꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯆꯞ ꯆꯥꯕ ꯃꯇꯤꯛ ꯆꯥꯕ ꯁ꯭ꯇꯨꯗꯤꯑꯣꯒꯨꯝꯕ ꯑꯃ ꯂꯩꯇꯕ ꯑꯃꯁꯨꯡ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯇꯧꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯁꯦꯠꯑꯞ ꯑꯗꯨ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯛ ꯎꯠꯆꯗꯅ ꯏꯆꯝ ꯆꯝꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯇꯧꯖꯕꯅꯤ ꯇꯣꯄꯤꯛꯁꯤꯡ ꯈꯟꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨ ꯅꯠꯇꯕꯗ ꯇꯥꯔꯒꯁꯨ ꯚ꯭ꯌꯨꯌꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯅ ꯇꯥꯔꯛꯄ ꯇꯣꯄꯤꯛꯁꯤꯡ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯏꯚꯦꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯅ ꯈꯪꯕ ꯅꯣꯂꯦꯖꯁꯤꯡ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯈꯟꯅꯁꯤ ꯅꯩꯅꯃꯤꯟꯅꯁꯤ ꯂꯧꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯚ꯭ꯌꯨꯌꯔꯁꯤ 32ꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯈꯜꯂꯛꯄꯒꯤ ꯑꯣꯏꯕ ꯀꯩꯅꯣꯁꯤꯗꯤ ꯊꯣꯏꯗꯣꯛꯅ ꯂꯩꯇꯦ ꯑꯣꯀꯦ ꯃꯁꯤꯗ ꯃꯈꯥ ꯁꯝꯊꯕ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯅꯠꯇ꯭ꯔꯒꯅ ꯍꯨꯟꯇꯥ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯏꯊꯤꯕ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯩꯅꯥ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯈꯤꯕ ꯕꯦꯀꯤꯡ ꯑꯁꯤꯅꯤ ꯔꯁꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯕ ꯔꯣꯜ ꯑꯁꯤ ꯊꯣꯏꯗꯣꯛꯄ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯜꯗꯤ ꯅꯠꯇꯦ ꯆꯩꯅꯥꯒꯨꯝꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯂꯤꯁꯤꯗ ꯃꯇꯦꯡ ꯇꯧꯕꯗꯤ ꯂꯩꯇꯦ ꯇꯧꯕꯇꯕꯨ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯌꯣꯟꯁꯤꯟꯈꯤꯕ ꯑꯗꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯁꯤꯖꯤꯟꯅꯔꯛꯇꯨꯅ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯛ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯂꯧꯊꯣꯛꯀꯦ ꯍꯥꯏꯅ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗꯕꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯃꯐꯝ ꯁ꯭ꯋꯥꯏꯁꯤꯗ ꯂꯩꯕ ꯑꯇꯣꯞꯄ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯍꯥꯏꯕ ꯇꯥꯔꯦ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯍꯥꯏꯔꯤꯕꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯩꯔꯤꯕꯁꯤꯗ PDF ꯍꯥꯏꯕ ꯃꯤꯡꯊꯣꯟꯗꯤ ꯐꯪꯂꯒ USAꯒꯤ ꯑꯣꯏꯅꯗꯤ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯁꯤ ꯏꯟꯊꯨꯕ ꯍꯥꯏꯕꯁꯤꯅ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯣꯏꯕꯅꯤꯅ ꯏꯟꯊꯨꯔꯒꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯑꯃꯁꯨꯡ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯄꯤꯁꯤꯟꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯃꯛ ꯂꯩ ꯇꯧꯕꯇꯕꯨ ꯂꯥꯟꯐꯝ ꯑꯁꯤ ꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ PDF ꯐꯣꯔꯁ ꯍꯥꯏꯔꯤꯕꯁꯤ ꯒ꯭ꯔꯨꯞ ꯀꯌా ꯑꯃꯅ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯀꯥꯡꯕꯨ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤꯗꯃꯛꯇ ꯇꯁꯦꯡꯅ ꯂꯥꯟ ꯊꯦꯡꯅꯕ ꯀꯥꯡꯕꯨ ꯅꯠꯇꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯆꯤꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯅꯆꯤꯡꯕ ꯃꯈꯣꯏꯒꯨꯝꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯆꯤꯟꯁꯤꯡꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃ ꯀꯟꯇ꯭ꯔꯤ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯔꯤꯕ ꯀꯥꯡꯕꯨꯅꯤ ꯚ꯭ꯌꯨꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖꯁꯤꯡ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯧꯅ ꯊꯣꯛꯂꯛꯂꯤꯕ ꯄꯥꯎ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯃꯁꯤꯒꯨꯝꯂꯕ ꯏꯚꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯖꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯅꯧꯕ ꯇꯣꯄꯤꯛ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯗꯨꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯗꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯃꯁꯤꯒꯤ ꯃꯔꯛꯇꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯖꯔꯦꯜꯅ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯈꯔ ꯊꯝꯖꯒꯦ ꯍꯧꯖꯤꯛꯁꯤ ꯍꯨꯇꯤꯁ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯖꯔꯦꯜꯅ ꯆꯠꯊꯔꯤꯕ ꯑꯣꯄꯔꯦꯁꯟ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯑꯦꯗꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯊꯛꯇ ꯕꯦꯂꯤꯁꯇꯤꯛ ꯃꯤꯁꯥꯏꯜ ꯗ꯭ꯔꯣꯟꯅꯆꯤꯡꯕ ꯑꯁꯤꯅ ꯑꯦꯇꯦꯛ ꯇꯧꯔꯝꯕ ꯑꯃꯁꯨꯡ ꯔꯦꯗ ꯁꯤꯒꯤ ꯑꯣꯏꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯏꯟꯇꯔꯦꯁꯇ ꯂꯩꯕ ꯏꯖꯔꯦꯜꯒꯤ ꯖꯍꯥꯖ ꯑꯃꯁꯨꯡ ꯏꯖꯔꯦꯜꯗ ꯄꯣꯠ ꯄꯨꯗꯨꯅ ꯂꯥꯛꯄ
ꯖꯍꯥꯖꯁꯤꯡ ꯑꯁꯤꯕꯨ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯧꯖꯤꯛ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯇꯨꯅ ꯒꯜꯐ ꯑꯣꯐ ꯑꯦꯗꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯗ꯭ꯔꯣꯟꯁꯤꯡ, ꯕꯦꯂꯦꯁꯇꯤꯛ ꯃꯤꯁꯥꯏꯜ, ꯏꯚꯟ ꯍꯥꯏꯄꯔꯁꯣꯅꯤꯛ ꯃꯤꯁꯥꯏꯜ ꯐꯥꯎꯕ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯑꯗꯨꯃꯛ ꯊꯣꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯣꯏꯅ ꯂꯥꯁ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯁꯤ ꯈꯥꯕꯗ ꯀꯨꯀꯤ ꯁꯄꯣꯔꯠ ꯇꯧꯔꯣꯏ ꯍꯥꯏꯕꯒꯤ ꯇꯣꯄꯤꯛ, ꯃꯁꯤ ꯀꯨꯀꯤꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯔꯣꯏ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯕ ꯇꯣꯄꯤꯛ ꯑꯁꯤ ꯃꯁꯤ ꯀꯨꯀꯤ ꯈꯛꯇꯒꯤ ꯑꯣꯏꯕ ꯄꯣꯠ ꯅꯠꯇꯦ꯫ ꯏꯟꯗꯤꯌꯥ ꯍꯥꯏꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯗꯦ, ꯕ꯭ꯔꯤꯇꯤꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯦꯛꯂꯝꯕ ꯉꯝꯈꯩ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯅ ꯅꯠꯇ꯭ꯔꯒꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯄꯨꯟꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯣꯟꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯦꯟꯊꯣꯛꯅꯔꯝꯕꯒꯤ ꯑꯣꯏꯕ ꯏꯁꯨ ꯀꯌా ꯑꯃ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯥꯒꯥ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯅꯥꯒꯥ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯒ꯭ꯔꯨꯞ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯂꯛꯂꯤꯕ ꯑꯝꯕ꯭ꯔꯦꯂꯥ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗ ꯇꯥꯔꯤꯕ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯒꯅ ꯅꯥꯒꯥꯂꯦꯟꯗ ꯇꯥꯔꯤꯕ, ꯏꯟꯗꯤꯌꯥ ꯁꯥꯏꯠꯇ ꯇꯥꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯂꯩꯔꯤ꯫ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯤ ꯇꯣꯉꯥꯟꯕ ꯀꯟꯇ꯭ꯔꯤ ꯑꯃ, ꯍꯣꯝꯂꯦꯟ ꯑꯃ ꯇꯥꯟꯅꯕꯒꯤꯗꯃꯛꯇ ꯃꯪꯂꯥꯟ ꯑꯃꯗ ꯆꯪꯁꯤꯜꯂꯤꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤꯅ ꯊꯥꯖꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯄꯥꯟꯗꯝ ꯑꯗꯨꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯅꯠꯇ꯭ꯔꯒꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯂꯨꯞꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏ ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ, ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯁꯤ ꯁꯦꯠꯇꯣꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯑꯀꯤꯕ ꯑꯗꯨ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯁꯤꯒꯁꯨ ꯌꯥꯝꯅ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯈꯣꯏꯅ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤ ꯀꯨꯀꯤ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯅꯁꯨ ꯃꯦꯟ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕ ꯆꯤꯟ ꯁ꯭ꯇꯦꯠ ꯅꯠꯇ꯭ꯔꯒꯅ ꯆꯤꯟ ꯐꯨꯔꯨꯞꯅ ꯔꯨꯜ ꯇꯧꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛ, ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯃꯈꯛ ꯁꯦꯝꯅꯕꯒꯤꯗꯃꯛꯇ USA ꯐꯥꯎꯕ ꯆꯠꯇꯨꯅ ꯐꯣꯡꯗꯣꯛꯂꯨꯔꯤꯕ ꯑꯗꯨ ꯃꯥꯏ ꯄꯥꯛꯇꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯃꯇꯦꯡ ꯇꯧꯁꯤꯜꯂꯛꯇꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯟꯊꯦꯡꯅꯔꯤꯕ ꯑꯁꯤꯗ ꯃꯈꯣꯏꯅ ꯄꯤꯔꯛꯂꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯄꯣꯔꯠꯁꯤꯡ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔꯔꯣꯝꯗꯒꯤ ꯄꯨꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯀꯟꯐ꯭ꯂꯤꯛꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯁꯨ ꯑꯃ ꯁꯥꯒꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯐꯪꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯔꯦꯡ ꯑꯗꯨ ꯆꯞ ꯆꯥꯅ